यूक्रेन फोर्सिंगना मारियोपोल दा अरोइबा लान की थौरांग तौरे रशियाना लांदारखिबा मतुंगदगे लांगोई चंदुना हौजिक फावबा लेरक्लबा यूक्रेन की खा थंगबा हि थांगफम सिटी मारियोपोल पाइनबा लैबाग असिगे फोर्सिंगना अरोइबा लानफम अमगिदमक थौरांग तौरी हाइना सिटी अदुदा मेरिन सिंगना निंगथौकाबा नुमिता फोंदोखरे एमुनिशन लोइसिलकदबगा लोइनना ngasi asina aroiba lanpham adu oidaba yari haina Ukraine Armed Forces ge 93 suba Marine Brigade aduna Facebook ta haike aikoi gi damak masi aikoi khara siba amasung ataina fakhiba adu oiba yai haina brigade aduna haike hauzik city ase Russian army na koisil le amasung kanna taksilakli haina warol aduna makha takhe Ukraine Armed Forces ge 93 suba Marine Brigade aduna hithangpham adu numit nifuga taret ngakthokuna leirakli amasung city adu makha tana paiduna leinaba oithokningai leiba amasung oithokningai leitaba khudingmak honare Russian forces na lan adu handakta city adu ge Azovstal Iron and Steel Works ke akoibada amasung hithangpham adu ge akoibada mayol oikhibani haike madu yeknaba aduna aikoi bu tapna takthoklathiba amasung nongmai kaptuna aikoi bu yauksilakhiba aduga hauzik aikoi bu mang tangna ba honariba aduni haina Marines makhoi gi apunba miyoi singi tangkhai rom di sokle haina brigade aduna haike brigade aduge chapchana tangkhai amade asokpa singna sare hakchang kayat sing sokraba sing adu lanphamda amuk halakle infantry adu loinamak sikre amasung lanphamda nongmai kapna bagi thabak adu artillery man anti-aircraft gunner sing radio operator sing driver sing amasung sak thongba singna chathari masidagi handoktuna music ki miyoi kangbu phauba yaure haike Marine sing aduna Ukraine gi military leadership tage saugatpa pirak tabagi matang da wakat khe aikoi gi ming muthat khraba maramna kanagumba amataga aikoi ga I pau phaunaba pamdre haina makhoina haike puklamba masung sathina ingbage khudong thiba phibam sing adugi matang da lamdam asidagi chen khiba miyamna phongdokhe misam singna basement singge manung da lotli haina makhoina haike Russia na Ukraine gi nongpok thangba lamdam gi sarukta landa sindringai gi mangoi na air defense system da attack tawkhre Russia na Ukraine gi nongpok thangba lamdam gi sarukta landa sindringai gi mangoi na air defense system da attack tawkhre haina official report amagi matungin na phongdokle Ukraine gi force na akan ba mawong da thingba pirakpa na maram oiraga Russian force na landa sinbage thawong sing lepkhre Russian force na Ukraine gi capital city Kyiv amade atai atopa city kaya ama lauksin bangam khidravane Ukraine gi atiyabu Russia gi air force na mapung phana control tawba ngamdrabani na lanmi singi ground da leiba troops sing air cover piba ngamdavana lanmi sing aduna makhata na sangshin bangam khidavani haide Russian Defense Ministry gi spokesman oidiba Major General Igor Konasenkov na haikibada Russian military na cruise missile sing sizinaraga central city Dnipro gi kha thangba city chidai mapham oidiba S-300 air defense missile launcher da amangata thogon khrei nongmaijing numita air strike aduda Ukraine gi lanmi kunmanga hatkhi haire Konasenkov na makhata na haikibada Ukraine na Europe ke laibak singdagi air defense system sing phange adubu chapchaba laibak adugi maming mathana chingbade phongdokhide Slovakia na phongdokhibada Soviet na sava S-300 missile defense system Ukraine da pisin khrei system adu Russia gi air force na attack tawbada loikhre haibagi khudam sangdamna chingbadi phangdre Russia gi lanmi singna Ukraine gi town amadi city singda landa sinkhibada Ukraine gi force ki maikai dagi akanba thingba pide Russia gi lanmi singna Ukraine gi city singda bomb top kapsin duna akanba attack chathare haujik soknariba lan asina maram oiraga urban area da leiba yum kai kaya ama pakshana amangata thokle amade miyoi sha kaya amana sire haire Ukraine gi authority singna di Russia gi lanmi singbu war crime chathai haina maral siri bane Kipki sidai oiba maphamda masing yamlaba civilian sing hatkibagi khudam sangdam phangkhravane train station amada attack chathagiba thokdokta miyoi yangkhai ga taret sikhravane nongpok thangba Donbas region da nahona na landa sinana bagidama Russia gi lanmi sing punsinduna leire Russia gi lanmi singna surgeon general amabu Ukraine da chathariba lan ase lead tawna bagidama appoint tawkhre Ukraine gi president Volodymyr Zelensky nasu western gi maikai dagi ahenba mateng pibi na ba taksin khre Zelensky na haikibada lakadori bachayol khargi matam ase aruba tangkak ama oigadawre karigumba western gi maikai dagi mateng pirakpa tarabade maduna Russia gi lanmi sing takthokna bahonabada chawna mateng oigadawri bane karigumba piraktaba thoklaga na maithiba nangbage lambelda lakadawri bane haujik tasengna hairabada western na pirakadawri ba khulai gi mateng na Ukraine gi hingba laibak adu lepkadawri bane
अदुबु लाइबक थीबा मना अइखोइना पामलिबा खुसु खुलाई अदु वेस्टर्न गी माइकैदगी पिरकनी हाइबदि थाजबा लैत्रि हाइरे चेचेन गी लानमी 1918 यूक्रेन दा थाजिनगदौरे हानना रसियाना यूक्रेन दा चेचेन गी लानमी चाकया थाजिनख्रबा मतुंगदा नौना मारियोपोल दा लानमी 1918 अमगा थाजिननबा थौरांग तौखिबाने यूक्रेन गी सेनमिलोन चादा निफुगा मंगा हंथरगने रसियाना यूक्रेन दा लांदाबा असिना मरम ओइदुना चही असिदा यूक्रेन गी सेनमिलोन असि चादा निफुगा मंगा गी चांगदा हंथरगनी अमसुंग रसिया गी सुचादा 13.2 गी चांगदा हंथरगनी हाइना वर्ल्ड बैंक ना फोंदोखरे लान थोकपा अमसुंग रसिया गी मथकता सैंक्शन कया थमजिनबा असिना पृथ्वी गी अतै मफमदसु अकाइबा थोकल ले हाइरे अरोइबदा ताबिरिबा पुंगदमकपु थागतचरी।